asuk kuiraba matamse channel asida aigumba akiba bhoot kaya amagi wari taduna lakli adubu hojik fawbo subscribe tawdriba mali karigino masigi chairak soiduna fangani mayam pomnamak bhoot asina chairak pirakjingaida akhoi channel Manipuri horror story asibu yamna thuna subscribe tawsilauro aduga wa amakhaktanga bell icon number su kawbiramganu Nongma amabesaki ahingama suti loiraba matungda Chaoba mahaki khundagi makhoigi hostel da amuk hallaklami mathangi numitagi mahaki exam su haugadaba oirami mahak hostel da yamna thuna yauningbana maram oibana asamba lambi ama samduna chatlami asamba lambi adu ching macha amadagi faoduna chatlami mafam adugi ayamba mi singna hainabadi ching adu faoduna chatliba lambi aduda mi kaya amana bhoot amadi thawai unaba yaunari haiduna hainai adubu Chaobadi bhoot pret ki wafam asi sungtha thajaramde amadi mahak ching adugi manungda changduna lambi adudagi laklami Chaobana khara chatlaba matungda mahakna mahaki maningda lambi aduda bus ama lakpa urami Chaobasu lambi adudagi main road fawbo yaonanaba bus natraga gari ama lakladi fagani da khanduna leirambani maram aduna mahak bus adugi mamangda leptuna makhud adu haiduna bus adubu khamlami amadi bus adusu mahaki manakta laktuna khamlami bus adugi mathakta kakhalubada Chaobana bus adugi manungda famlamliba mising adu mangonda yamna munna yengduna leiramba thengnakhi mahakna bus adugi maning thangba sidadu hangduna leiramba thengnakhi amadi sidadu tamna chatuna famlami adubu sidadu da famduna bus adugi mamangda yenglubada bus adugi manungda famlamliba mising adu hojiksu mangonda yamna munna yengduna famduna leiramba ukhi bus adugi mamang thangba sidaduda bus adugi conductor adu famduna leirami Chaobana conductor aduda ticket ama kagnanaba haiduna hairami adubu conductor aduna yamna angakpa mongda Chaobabu mahaki manakta laknanaba haiduna kauraklami conductor aduna Chaobabu yamna akiba mideng amaga loinana yengduna leirami Chaobana mahaki manakta famliba nupa aduda yengune conductor ase kari mino asibo khuyeng laing nyaidana mi ka chathoki gataba mandra haiduna hairami Chaobagi wadu tabada mahaki manakta famlamliba nupa adusu mangonda yamna akiba mideng amaga loinana yamna munna yenglaklami Chaobana nupa aduda bus ase kadai pok chatkadabano haiduna amukasu hanglami maduda mahaki manakta famlamliba nupa aduna bus asi adum thauduna leiba bus ni bus asi ngasi fawbo mahakna chatkadauba mafam adu faw yoba ngamdri haiduna khumlaklami nupa adugi pakum adu tabada Chaoba wakhaladu inung nungairamde Chaobana bus adugi mamangda amuk yenglubada hojiksu bus aduda famliba mising adu mangonda munna yengduna leirami maram aduna mahakna mahaki headphone adu manakongda hapsingduna mobile aduda isai tharaga mamidadu sinduna tumki ngaihak leiraba matungda bus adu kariguma posak amada thomjinkibagum tawrami amadi control tawba ngamdaduna mamai adu haira hairaduna thogduna chatlami maduda Chaoba mamidadu khangpang pangthoklaklami amadi mahakna bus adugi manungda ukibadu mahak masamak thajaba ngamlamde amadi pungangaglami bus adugi mamang thangba sidaduda famduna leiramba conductor adugi mamit anima kaituna mapanda chongthoklami bus adugi mamangi mingsel adu pungkai kairami amadi akaiba mingsel adugi mache singadu bus adugi manungda mafam pumnamakta pungchai chaiduna leirami bus adugi manungda famlamliba mi sing adugi masak sing adu mohong ama taurami mi sing adu thawai yautraba hakchangna amuk hengalakpasu malami Chaoba bus adugi manungda oiramliba phibam adu ubada yamna kirami amati mahak bus adudagi kumthagi haiduna sit adudagi haugatlami mahakna hek haugatpaga bus adugi manungda famduna leiramliba mising adusu khango haugatlami amadi Chaoba tamna tapna changsilaklami mi mayam sing adugi maraktagi bus conductor adu thoklaklami amadi Chaobagi mamangda chapleblami madu mayam adu uraba matungda Chaoba machadu yamna kanna nikpa hauraklami mahakna famlamliba mafam adudagi lengba faw ngamlamde bus conductor adu Chaobagi manakta changsilaklami amadi yamna kanna lauraklami bus conductor aduna Chaobagi makhauri adu yamna kanna melaklami amadi
Chaobabu malangda thangalaba matungda laimaida yamna kanna thadarami. Chaobagi makok aduda yamna thina sokpadagi mahak bus adugi manungda wanthaduna tarami. Adubu Mahakna wakal taraktuna mamit pangthoraklaba matungda mahak mayumda hiptuna leirami. Mahaki mama adu mahaki manakta famduna leirami. Mahakna wakal tarakpa adubada Chaobagi mama famlambadagi khango haugalami amadi yamna kanna laurami. Taribo, Chaoba wakal tare, amta chango sida. Chaobagi mapa ka adugi manungda chela duna changlaklami. Chaoba yamna kina haugallaklami amadi mamaga mapagata asumna hanglaklami. Bus ado chatkraba. Bus ado chatkrabo. Mahaki wahai adu tabada mamana karamba bus no ne ibungo nangbo nangdi accident thokdana lambi mapanda taduna leirambani masak khangba nupa amana thengnabadagi aikhoida phone tawduna hairakpani natrabadi karibu tholamgadaba no khangde ibungo haiduna hairaklami. Yamna ngakliba wafamdi mahaki mamana mahak numit marinigi matungda wakal tarakpani haiduna hairaklami. Numit adugi thokdok adugi matungdagi amabesagi ahing kaya amada Chaobana ching adugi lambi aduda bus ama chatuna leiba urami. Amadi bus adugi manungda ukhiba mising aduna mahaku yamna thapna bus adugi manungdagi munna yenglapagum taurami. Numit adugi amabesagi ahing aduda ching adugi lambi da maunta thokiba thokdok adu accident nate. Mahakna lambi aduda bhoot amadi thawai ngakta tongduna lakpa bus aduda kakhalubadagi thokiba thokdokni haibasi Mahakna kanamatada haidokhide. Facebook ta Manipuri horror story gi Facebook page fu follow tawiramo. Loinana karigumba wari asu mayamna pambi targadi channel asibu subscribe tawiramo amadi video asibu like and share amam ta tawiramo. Mathangi video da amuk unarasi habsiga loinana yangkopam loyangan bana mayam pumna mukti kainabagi yathang nezari.